Article 370 लौथोखिबदा हराउरिबा political party-sing state asidasu union territory gi thakta hantharaklabadi taramna okadra. Article 370 leiramdrabadi Jammu and Kashmir leiramdabasu yai haina MPCC gi president gaikhangamna phongdokre. State ki thakta chamaga kunifan suba Patriots Day gi thoram pangthokre. Athobusingi mitamda miyamna hikaleka tamduna ikai khumnaba utkre. Maribak majati nungsiba haibasi sinda khaktana yaroi. Mi ama oina poklaga maribak majati nungsibagi wakhalon chendrabadi miyoi mapokta poklabagi wahan thok leite haina Manipur gi Chief Minister Nongthongam Birena haikre. MPCC na sinduna chamaga kunifan suba Patriots Day gi thoram pangthokre. Ningtambagi wakhalon chenkhiba mikha ponba haikidaba athobasing adugi wakhalon ngasigi mirol na kaufam thokte haina CLP leader Okram Ibobina phongdokre. Assam ki Hojai, Lanka, Jugijan, Silchar, Sibsagar, Guwahati ki mafam kayada chamaga kunifan suba athobasing gi numit palan thoram pangthokre. Miyamna athobasing gi mitamda aikaleka tamduna ikai khumnaba utkre. August 15, Independence Day ki thoram mangoina Manipur Police na lokhalakpa section thorang gi saruk amoina ngasi. Bisnupur District Police na district asigi mafam kayada thiba humba gi thabak chathakre. Adum oinamak thoidokpa mipa mipundi yaukhide. Senior Citizen Society Khunrakpam Kendra ge ahan mamapok kuman thoram ngasi Sambai Community Hall da pangthokre. Thasi ki tara nipan dagi kunathoi fauba Amritsar gi Guru Nanak Dev University da pangthokadaba Pancake Sled Junior National Championship lisingani tara mapan da saruk yagadaba Pancake Sled Association Manipur gi sanaro singase Association asigi President L Shyam Kumar na lamthakre. Awang nungpok Bharat ki state singi saukha thorang sing paikhatpada laingak asina ahenba mityeng thamli haina ngarang New Delhi da pangthokkiba International Youth Day gi thoramda Union Minister Dr. Jitendra Singh na haikre.